Onna Teinaba Warep Louraklabadi Census Boycott Tougani JFD. Manipur Laingakna Sinduna Demographic Profile of Manipur gi matangda numit nini chathagadaba consultative meeting cum seminar pangthokani hairiba asida campaign for just and fair delimitation amasung Manipur gi miyamna taliba demand singi manungda mitop khandoklaba matungda census pangtho hairiba sigi Onna Teinabada Warep Lautuna Thabak Louraklabadi Census Boycott Tougani haina JFD na lauthokri ngasi wangkai thangjam lekai da leiba JFD gi loishengda tongan ba CSO singi luchingba singna sarugyaduna pangthokiba mifamda Manipurda NRC update tawdriba makai census ki thabak thoram boycott tawgani haina Warep nare hairi wafam asi JFD gi convener Jitendra Ningombana paumi singda fongdokladuna makhata na hai JFD amadi miyamna Manipurda August 13 tagi hauragani thaurangliba census ki thabak asigi mangoinana Manipurdagi mitop sing khandoklaba matungda thabak asi chathabiu haina laingak amadi mari leinaba singda matam kuinagi mamangdagi takshinna lakli adumoinamak laingak asina ngasi fawba tashinnadana lakpadagi mamang thagi kuntarukta lamdam asida leiriba CSO singi miut sing yawba mifam ama pangthoklaba matungda ngasi August ki tang taruk fawbagi manungda Manipurda NRC update tawraba matungda census ki thabak paikhatkani haibagi chapchaba firep ama lauduna miyamda khangangidabani haibagi matam thakibadu ngasin aroiba numit oiri laingakna sinduna demographic profile of Manipur gi matangda numit nini chupna consultative cum seminar pangthoklagani haiduna masida saruk yabina bakhangalakli seminar asida saruk yaduna kari karamba warep laingakna lawgadawribano haibadu yengkiba tari loinana JFD amadi miyamna pamliba NRC update tawdringaida census pangthokpa yaroi haibagi wafamdi hongba leitri seminar asina lawba warep singadu miyamgi taningba apambagi mayukta Louraklabadi census boycott tawbagi khongjam akanba mawngda changsingani haina su lauthoki